ngara nungdar phongkiba kangla paudagi maroiba pau khara khangatiraga miyamda khudo tamjage lena amata thoankraba yumsing asugidama kaithokliba lupa crore tarukala amongdra sire loktak tatum haitavaga manare ke mega chandra tha sigi mangada lenyawna akamba nongle nungsina yum kai kya humdokhiba chida center lupa crore tarukala amongdra kaithokle hana lauthokiba chide manipur lengang na official oina sokle hana lauthokrba yum lising taraga mangaga chamri kumga manga asidadi loktak tatum haitavaga manare Machinade Tabak Karimata Tobangamloy Hana MPCC ki President ke Mega Chandana Fongdokray. Wapa Machinga Shinauria Pakang Lapa Kendrugi Manung Zanelariba, Langtaban Le Maya Leka de Laiba Shobam Romes Amade, Lekai Adu de Laiba Yung Karadlen Amata to Ankraba Mapam Singh, Hakteng Nanacha Tuning Simbagi Kongzata, MPCC ki President MLA ke Mega Chandana Wapam Asi Fongdokibani, Ngasi ki Kongsa Adu da Nauria Pakang Lapa Kendru da Mirep Oikiba, MPCC के General Secretary Choiriba S Manauton su Saruyaki Yangsing Kongsa aduga mai lanyana pamisingda ke Mega Chandana Makhatan hai Karigidamakta asu yamna satina soraba nature disaster asi state na central government da taksin driba karigino nature disaster ne hane karigi lautongna bahona dribano state government ga central government ga mari fana drabra tha asigi manga da thokiba nonglenungse aduna Imphal East ki oina Yum lising mga gatchatro Imphal West ki oina lising taruk ka chamaga yangkai kumdogi yum soan kire hana Chief Minister na phongdok palaikre masigi mathakta state disasters management da lupa lang yangkai kaithori hariba simpham asidi official oina lauthokraba yum sing asida timana amamang phangangadoribra apunba sugre hana panariba yum lising taraga mga ga chamri kunga mga asida darkar lairiba asilupa cross anini Krotaruka lakmogdra asidi lautakta thum haitavaga chapmanai aduna Prime Minister Jalupa Krotaruk ki mathakta package lauthoknava memorandum amasu pichilagani haiki Kongbagi puruk sobi laifa manakta asi baksang ama leiramlei IRB personnel ama masa mathanda kapsin jaduna sijakre Imphal East District ki Iribung Police ki manung sanba Kongbo tural mapan puruk sobi laifa manakta miyoi ama ki asi baksang ama taduna leiramlei asi baksang adu ngasi ayupung mapan makaram tawada manak nakpada leiba miyamna chathok chasin tawbada thengnarakibani Nipigi oigani haina chingnaba asi baksang adu manakta haufi amasu taba thengnake nui manga taruk nigi mamangda siba oirangani haina thajanari manam chere saru polang uba fanglei asi baksang adu laibagi pau fangbadagi police pau piraba matung lakhwat laga Jenims ki mokta postmortem gi damak thamkre hauji phawgi oina masuk maming khangba ngamdri thaudo asigi matangda police na case ama lakhwalkre atopa pau amana ngasi ayupung mapalom tawada Manipur High Court ki Judge Egoneso Saramagi Yasko da laiba mayumda House Guard oina laiba ahamba MRB gi personnel ama masagi bread manungda masa matomta masagi service rifles na caption jaduna sijakre laikhidraba IRB personnel adugi maming longjam nando sai yangkai gomdoi apopa Guru Kumar hauba marak kai samlai kai dagine mahang matau karamna masa matana nomaina kaptuna sijaribano haiba chapchana khangba ngamdri hairi UCM na luchingba kanggu ama lal asi maitai khunaya lanbana te khanganaba Bangladesh amasung Tripura da chakre ngasi UCM gi President Joy Chandra Kodhok jamna luchingba kanggu amana Bangladesh amani Tripura da soya takraba igi mari oiva singda haujik tholiba lal asi maitai khunaya landai lalibadi chingkup ki narco terrorist singna lanbane haiba wafam asi igi mari oiva singna sandokpa chakre loyana igi mari oiva singi khuthangda malengi mafam khudingda sandokuna Maitene lande unabagi UCM gi khongjatni ngasi gi khongjat aduda cultural team taraga humdoi additional handloom gi team taraga mathoi amadi official team amasung media gi team taraga mari punamioi kuntraga nipan na saba numit tarani gi khongjatni malengi mafam sinba tungna maitene aramba tawde haiba pawje pubo khongjat kaya chanari bagi matung ina Manipur gi mapana tariba maitai singi marakta nat ko oiba thorom pareng ama puduna Tripura amadi Bangladesh ki khongsa asi miyoi ni phuna saba khongsa ama chachabani khongsa asi ki manungda ning tambaleba ama oina palamba Manipur gi ning maitai ning thosing na Manipur gi mapaleba ka thamnaramba mari amadi aikhoi gi chatnabi nat ki thoram sing Manipur da natana mapangi levak ta phawba ngaktuna thamlamba sing adu nanghongna ningsingani loyuna Manipur da ngasi oriba mapandagi lakpa mema macha kya gi fataba thong kaya bo Mapana tariba maite macha kya gi khutangda malem chimba thungna khangangani hairi Kangla pau gi editorial gi pau dam yamna thamjarange mathau tawdraba minister gi mahut anouba minister gi demand
Manipurda illegal immigrant ching kuki narco terrorist sing na mamang say lising aniga sumna kungo humdoige mi ahumdagi maite miyamgi mathakta landaduna istat asige manungda kuki singe tongan baleba jalengam semnaba landarakhiba asi ngasi phawbada numit chahumga humdra surei kuki sing na Manipur miyamda landaba haurakhiba numit adudagi hauraga kuki MLA nipa minister ani puna tarada mathau togduna lerekhibadagi makhoi makhogi kendra miyamda lengaka mai leinaba kanabasing phanganba ngamdrei Lodina Minister Ani Lepau Hockey Amadi Nemsa Kipjena Pariba Portfolio Sing Hakting and Mathou Pangmangam Dabadagi Minister Labaki Wantok Late Tokliba Wato Ashida Cookie Minister Ani Corporation Minister Nemsa Kipjen Amadi Tribal Affairs and Hills TA and Hills Minister Lepau Hockey Yauna Cookie MLA Nipana Sagatuna Manipur Yapumba Saktam the Singnavada Yauguna Makogi Lay from Tokpa from the station Toguna Labaki Mahut Kochen Chen to the Lalong Yatuna Lavadagi Tribal Singer Amadi, Miam Lengaki from Pam Topa Skim Kanaba Pangan Bangamde Habigi Wakat Ledekli, Masiki Matang the Lenga Asina Atuba the Miying Sang from Toe, Illegal American Cookie Narco Terrorist Cookie Minister Ani Amadi, MLA Nipana Pong Sagopagi Tong Tatarakiba Dudage, CSO Miam Amadi Political Party Kiagi Makadege, Makogi Maktakta Lengana Pekka from Topat Logi over Exxon Lakolo Habigi. Demand layreba sungasi power action amata lakhotana laibagi nungi oiba maram kari laibano haiba wahangi pakhum laitringai gi terakta Tribal Affairs and Health Minister gi mo anouba minister ama hapiyo habagi demand layrakhiba sida ngafam thokte Manipur Naga Youth Organization na tha sigini panda Manipur Press Club ki thangji hauda phangtokhiba pawmi singa unabagi tharong amada organization asigi president Tholaingam Kretringau na sei ama phajilaklaba Irang Asuna Manipur Tribal Affairs and Health Minister Lepau Hockip na Department Asigi Tabak Thoram Sing Chapchana Yingsimba Amade Tapam Topa Tabak Thoram Sing Tawbak Ngamdana Layakliba Asida Center Amade State Government na akan mamaying sang from Toe Tribal Singi Yamna Khudongsa Daba kaya ama mayok na riba Asigi Damak Tribal Affairs and Health Minister Asi Anouba ama Hapiro Masigi Matang the organization Asina Chief Minister na Memorandum Pisinduna Taksing Kray Organization asina makha taribade tribal community habasi kuki community khaknate naga singna tribal singa asawa community ne maramasina center amade state government anida TA and Hills ki anouba minister ama atuba matamda hapio organization asigi wafam asi kanagumba nanay miyu amagi mayokta haibanate tribal community khudingmakki interest haibani habasni amaromda Corporation Minister Nemsa Kipjen Thokliba Wato asiga mari lenyana Mak ilifam thokpa mafam na laitabadagi Department asiga may lenyana miyamna phangadaba kanabasing phangamba ngamdana lairi Mitchell Oikraba Minister ani ki thabak thoram singa may lenyabasing Bayatre official sing na mathau togduna laihambagi mahut mathau tawba ngamhangadaba anouba minister sing na mapumphana thawai panghanba miyamgi apambani Kuki MLA tarana Manipur gi apumba saktam thugainaba landarakhiba Kuki Jo Narco Terrorist sing da phong na sagatuna legislator ama oibagi Mathau pangbugi mahutta law and order to guidance este ke apumba saktam amade miyamgi punsi ama sulan tumanghan ta anbagi wal crime chacha bada sogapa haibase India gi lenga pathak constitution da singna bani haiba khanglaba su makhogi mathakta India ama su Manipur lengangna law gi oiba lakhopam thokpa action lakhatana makhoibo kangkhatuna thambadagi watho ase political conspiracy ne haina laroidabagi maram laite Lebaki apumba saktam da singna duna terrorist singa khusamnariba Kuki MLA taragi mathakta lengang lakhopam thokpa thabok lakhatuna malagi matung ina chirak piba matamda hauzik thoriba chai ama helaba watho asigi waro isim purakpa ngamgani haibagi thajaba lai